Miyamna video si yengbal oirakpada Khongsang railway station asida hojingmaki oina Imphal dagi chatpada khwaidagi phaba lambi tunnel manungi mawong kari thengnaba amasung tunnel lanthoklaga Thingau railway station yodringai marakki thongna singba khangbigani amasung uba phangbigani Khongsang station manak maktada sariba railway gi thong asimaksu hojik matamga chanaba machine sing sijinnaduna yamna kanna losinaba honabadumak ujarai Bal jadi bam lambi yam kan sem lambi oi bagi asupul ngakte ne upul mark tu la ga hoji Khongsang gi railway station tu yore thawdorok to isisu ahut pom pham jidagi ja thawjela matung da masimak ne railway station ji yore bne mayam pulap asida station da rail ngai ro jilo ke no ting tong gai khong bu do moi da jam to idre ye chai na akhoi da ju ji singju ga na ko Akta yonsan ba pak nam gai hat yonsan ba loi mak paisa tan be ar ni real je yam thun yora dam ni na mai taw tana masida sumba toilet sida jo third gender oina supreme court na sakang khraba dum ba third gender gi toilet su happy batangai phadaba mikup to hujik lakli Saturday express Monday ne Wednesday ne Friday ne Agartala Ambasa Dharmanagar New Karimganj Jiribam Bangai Chungpao Thingau Khongsang Sumba departure gi de pak chaurba nungsirba ima Manipur gi map mi ngai ko ngai sin ticket counter ma se gi ticket ka vi arani dum ticket counter number 1 number 2 le booking office hoina train gi bara gi Manipuri ma nungsi train thange Angan nam le yuti la ne sin la ma le sin la na anga ba atan mo adu yai phang ase hojik train thange exploring Manipur gi kangun hojik train thange train thang bol ware hojik Mapasana re ko ako je train ka khale mayam yare ko yare makha tana mung thorage akoi train ji auto makhon male tapi ganda di
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯣꯡꯉꯛꯄ ꯇ꯭ꯔꯦꯟꯗꯨꯅ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯊꯥꯡꯖ ꯀꯣꯏꯖꯝꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯤꯗ ꯀꯨꯌꯥꯊꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯕꯣꯏꯅꯥꯎꯅ ꯁꯤꯟꯕꯤꯔꯒ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯃ ꯇꯣꯡꯍꯟꯕꯤꯔꯤ ꯃꯁꯤꯃꯛ ꯃꯁꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯗ ꯌꯥꯎꯕꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯊꯥꯡꯖ ꯀꯣꯏꯖꯝꯒꯤ ꯌꯥꯝ ꯆꯥꯎꯕ ꯀ꯭ꯔꯦꯗꯤꯠꯅꯤ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯈꯣꯏ ꯀꯩ ꯂꯝꯗꯩꯅꯣ ꯑꯣꯏꯅꯥꯝꯂꯣꯝꯗꯒꯤ ꯑꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯀꯣ ꯇ꯭ꯔꯦꯟ ꯊꯧꯕꯤꯕꯒꯤ ꯃꯁꯤꯒꯤ ꯊꯥꯡꯉꯁꯦ ꯑꯩꯈꯣꯏ ꯃꯤ ꯊꯦꯡꯉꯤꯅꯤ ꯉꯥꯏꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯦ ꯍꯧꯖꯤꯛꯃꯨꯛ ꯊꯥꯡꯉꯦ ꯃꯃꯥꯏ ꯂꯩꯕ ꯇ꯭ꯔꯦꯟ ꯃꯃꯥꯏ ꯂꯩꯕ ꯃꯁꯤꯅꯤ ꯇꯣꯡꯉꯒꯦ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯣꯡꯉꯒ ꯎꯠꯂꯛꯄꯗ ꯁꯨꯃꯥꯏꯅꯅꯦ ꯇꯣꯡꯉꯤꯁꯦ ꯃꯁꯤꯃꯛꯅꯤ ꯇꯣꯡꯉꯤꯁꯦ ꯑꯩꯈꯣꯏꯁꯨ ꯐꯣꯇꯣ ꯈꯤꯇ ꯀꯥꯞꯄꯤꯕ ꯌꯥꯏꯑꯕ ꯐꯣꯇꯣ ꯀꯥꯞꯄꯤꯌꯣꯕ ꯑꯗꯨꯃꯥꯏꯅ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯗꯣꯔꯦ ꯈꯣꯡꯁꯥꯡꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯟꯖꯕ ꯍꯧꯗꯣꯔꯦ ꯃꯁꯤꯃꯛ ꯁꯤ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯅꯦ ꯀꯔꯤ ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯃ ꯀꯔꯤ ꯇꯨꯔꯦꯜꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯦꯞꯇ ꯌꯦꯡꯉꯒ ꯇꯨꯔꯦꯜꯗꯨꯃ ꯑꯞꯗꯦꯠ ꯇꯧꯖꯔꯒꯦ ꯃꯁꯤꯒꯤ ꯊꯣꯡꯁꯤꯃ ꯌꯥꯝ ꯐꯖꯕ ꯄꯣꯁ ꯇꯥꯕ ꯆꯦꯜꯕ ꯌꯥꯗ꯭ꯔꯦ ꯅꯣꯝꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯅꯦꯜ ꯆꯪꯉꯝꯗꯥꯏꯒꯤ ꯊꯣꯡꯁꯤꯃ ꯍꯧꯔꯥꯒꯤ ꯊꯣꯡ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯕ ꯊꯣꯡꯅꯤ ꯃꯅꯤꯄꯨꯔ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇ꯭ꯔꯦꯟ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯤꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤꯃꯛ ꯂꯥꯟꯕ ꯐꯪꯒꯗꯕ ꯑꯗꯨꯝꯕ ꯊꯣꯡꯅꯤ ꯊꯣꯡꯁꯤ ꯂꯥꯟꯊꯣꯛꯑ ꯃꯇꯨꯡꯗ ꯇꯅꯦꯜ ꯑꯆꯧꯕ ꯆꯤꯡ ꯑꯃ ꯍꯨꯜꯂꯒ ꯆꯠꯂꯤꯕ ꯆꯤꯡ ꯑꯁꯤ ꯆꯠꯂ ꯃꯇꯨꯡꯗ ꯈꯣꯡꯁꯥꯡꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯎꯠꯆꯈꯤꯕ ꯇꯅꯦꯜ ꯃꯅꯨꯡꯗꯨꯃꯛ ꯁꯤꯃꯛ ꯇꯅꯦꯜ ꯅꯝꯕꯔ 19 2016ꯗ ꯁꯥꯕ ꯍꯧꯈꯤꯕ꯭ꯔꯥ 2016 ꯏꯌꯔ 2016 ꯑꯅ ꯍꯥꯏ ꯃꯈꯥ ꯇꯥꯅ ꯃꯅꯤꯡꯒꯤ ꯑꯅꯤꯁꯨꯕ ꯇꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯡꯕ ꯇꯅꯦꯜ ꯑꯣꯏꯔꯤꯁꯦ ꯌꯥꯝꯅ ꯐꯖꯕ ꯁꯤꯅꯔꯤ ꯂꯥꯏटिꯡ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯁꯤꯒꯅꯦꯜꯅꯆꯤꯡꯕ ꯁꯤꯒꯅꯦꯜ ꯂꯩꯔꯦ ꯇꯅꯦꯜ ꯅꯝꯕꯔ 19 ꯆꯪꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯗꯨꯒ ꯇꯅꯦꯜ ꯅꯝꯕꯔ 20ꯗ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯖꯔꯦ ꯇꯅꯦꯜ ꯅꯝꯕꯔ 20ꯗ ꯆꯪꯕ ꯍꯧꯔꯤ ꯇꯅꯦꯜ ꯅꯝꯕर 20 ꯑꯗꯣ ꯑꯥꯗ ꯂꯥꯏꯠ ꯀꯥꯞꯄꯩꯁꯦ ꯇ꯭ꯔꯦꯟ ꯊꯦꯡꯖꯤꯟꯅꯔꯦ ꯁꯤꯗꯤ ꯌꯥꯔꯣꯏ ट्रेन नहीं ठेंगाई ना के अखोई थांब यावफिसरा मोजा ट्रेन नानथोखरे ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯨꯡ ꯃꯔꯛꯁꯤꯗ ꯇꯥꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯔꯣꯏ ꯁꯤꯁꯤꯗꯤ ꯇꯥꯔ ꯂꯩꯕ ꯇꯥꯒꯤꯗ꯭ꯔꯥ ꯁꯤꯅꯤ ꯇꯣꯡꯉꯁꯦ ꯏꯃꯔꯖꯦꯟꯁꯤ
ꯑꯃꯨꯛ ꯇꯥꯔꯛꯑꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯇ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯖꯔꯅꯤꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯁꯟ ꯌꯧꯔꯝꯅꯤꯅ ꯂꯣꯏꯁꯜꯂꯦ Khongsang station asimaktadagi Rengpang lomda laklaga Rengpangdagi Bishnupur tarakhiba lambi adumak Tongjai Maril haina khangnaba lambi asimaknasu Imphaldagi Khongsang railway station phawba chatpada khwaidagi phaba lambi oire maramdi Imphal Jiribam lambi asimak hojiki oina yamna kanna samgat sagat iba maramna yamna upul thokpa lambi ama oi Khongsang station yoksan jaruriba exploring Manipur gi team adumaksu Rengpang yorba matungda Rengpangdagi Bishnupur tarakhiba Tongjai Maril gi lambi da asumak laktuna yumgi maikai panglakhibagi video na singba mathangi video da sungsoi shoidana uba phangbigani ꯊꯣꯡ ꯑꯃ ꯁꯥꯏꯗꯣ ꯑꯗꯨ ꯊꯣꯡꯗꯨ ꯐꯥꯎꯗꯠꯈ꯭ꯔꯅꯤ ꯊꯣꯡꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯁꯤꯐꯥꯎꯗꯅꯤ ꯇ꯭ꯔꯦꯟ